Story Collection YouTube channel asibu tabiriba miyam ahanbada taramuk sulina khurumjari hojik numidang pung nipan takiburena Manipur phongliba tongan ba paw se khradi muriba paw mayamda pawgamjari Council of Higher Secondary School Manipur louba class 12 ki exam asi phal louthokkhre Handak sahi oina pass percentage ki sang asi marfu 12.2 oiki Kaksinda Khongzaloi Security Force ka sauna mungnakhre misi minage thodok sing asi NIA da sinaragani amasung ex-gratia pirigani hairga loishanba yagadra Congress BJP ki thabak thoram kudingmak boycott tobgi khongjang sangsilagani kuki terrorist singda military crackdown sathaba ngamloidaba oirabadi pam thadopiu kokomi Chief Minister amasung Home Minister gi yumda laibak miyam khongjang sangsilaga makogi phirep lorgani YK Tire JC ki demand khara natna ayamba thabak to onthognaba yanakhraga numit mangani ki shutdown satharakpa laibak thibani andok piu Tronglaw bida pikli bangang ani hatkiba musung angang ani ki mamabu sohan kiba thogdukpu nakna leriba CRPF singna mathau pangthoktabdagi thokibani haiduna koishawnarba miyamna thomjilubada nomai kapukpadagi misam mahum yauna punna miwei manga lekhidabu yaningdaba phongdoktuna kaksingi maira paibi amasung club singna kusamnaduna miyam galunina pendaba khongjang chatkhre Manipur thokliba misi minagi thodok sing asi NIA na kusinaduna tijil halagani amasung ex gratia pigani haibagal loishinba yaragadra haina Congress ki wangangloi Dr. KH Ratan Kumar na pawmising da phongdokhre paw masa haina pizari Tronglaw Bimihata Senaba Kuki narco terroristing matakta military crackdown sathau amasung misam ahum hatkiba CRPF ki matakta lokat phum thokpa thabak lokhalu haibaga loinina proxy war lepalu haiba kholaw lauduna leibak miyamna Chief Minister amasung Home Minister gi yum khongjang sangsinduna makoi gi phirepsing loragani Mitei ekhogi ida ekhoi punsinsi haiba leitre wathok sigi waroishin puraknaba punna walaminasi Nagata mafam singda nubit humnigi total shutdown tawgani emergency service natana atei komthok loi Council of Higher Secondary School Manipur na louba class 12 kilising ani kuntaruki exam ngasi phal louthokkhre Our stream the Enlightened Knowledge Higher Secondary School sangakpamgi sarangthem aying bisanuna first position Science stream the Comet School sangangi usekongi takhilambam Kalpana Devi na first position amasung CC Higher Secondary School in Falgi, Yohenba Thongamna, Commerce gi first position Takre. Ngarang till Infal More Lambi Parinda TM Kasom Khul Mapam Amada Gari Singna Nomaina Kapsilatuna, Nagamishamani Hatkibo Togdu, Kuki Militant Singi Tabakni Haiduna, Togdok Asibu Yaning the Pongdoktuna Ta Sigi Kungi Ahing, Yongaidigi Kulumdogi Ahing Nongai Fauba, Nagata Pom Kunimakta, Mitumigi Total Shutdown the Kongzen, Sangsengani Haina. Nagagi loop sing na warep lauraga louthokkhre loishalakpada sanami pawda All Manipur Taekwondo Association AMTA gi makada International Taekwondo sanaroi ama oibatanatana National Sports Academy NSA dagi sanaba horkiba Ghar Lakshmi Phurailakpamna sports kilamda thoidok khendokna maming leraba Inspire Institute of Sports IIA da selection pangmakpada association asigi maikedagi arok nungai phongdoruk loinena yaipa paujel pirakli matang sida Manipur phong ba tongan ba pause khadi bari paw damjaba tension jeri mayam kana kurum jeri